ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯤꯔꯥꯟꯗ ꯏꯁꯥꯃꯛꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯒꯣꯁ꯭ꯠ ꯃꯦꯟꯁꯟ꯫ ꯃꯨꯚꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯋꯥꯔꯤ ꯊꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ 6009-827070 ꯁꯤꯒꯤ ꯋꯥꯆꯞꯀꯤ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯨꯚꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯕꯤꯜꯗꯤꯡ ꯑꯆꯧꯕ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯐꯣꯇꯣ ꯀꯥꯞꯂꯤ꯫ ꯃꯔꯝꯗꯤ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯔꯤ ꯏꯔꯒ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯅꯅꯕꯅꯤ꯫ ꯉꯁꯥꯏ ꯃꯥꯅ ꯐꯣꯇꯣ ꯀꯥꯞꯈꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯃꯔꯝꯗꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯃꯤꯅ ꯆꯪꯅꯗꯕ ꯕꯨꯠ ꯂꯩ ꯍꯥꯏꯗꯨꯅ ꯀꯤꯅꯕ ꯕꯤꯜꯗꯤꯡ ꯑꯃꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯖꯤꯀꯣ ꯀꯧꯏ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯦꯞꯄ ꯍꯥꯏꯐꯦꯠ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯖꯤꯀꯣꯅ ꯕꯤꯜꯗꯤꯡ ꯑꯁꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯖꯤꯀꯣꯅ ꯕꯤꯜꯗꯤꯡ ꯑꯁꯤ ꯈꯔ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯔꯦꯀꯣꯔꯗ ꯇꯧꯔꯕ ꯈꯣꯟꯖꯦꯜ ꯈꯔ ꯑꯍꯜ ꯑꯗꯨꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯃꯗꯤ ꯑꯍꯜ ꯑꯗꯨꯅꯁꯨ ꯆꯨꯝꯃꯤ, ꯃꯐꯝ ꯑꯁꯤ ꯍꯥꯟꯅ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯕꯤꯜꯗꯤꯡ ꯑꯁꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯁꯤꯔꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯖꯤꯇꯣꯗ ꯑꯍꯜ ꯑꯁꯤꯅ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯂꯥꯏꯔꯤꯛꯏꯕ ꯅꯨꯄꯥ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯏꯕ ꯅꯨꯄꯥ ꯑꯗꯨ ꯁꯥꯟꯇꯤ ꯄꯥꯝꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯕꯔꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯗꯤ ꯃꯐꯝ ꯑꯁꯤ ꯑꯉꯥꯡ ꯀꯌꯥ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤꯅ ꯁꯦꯜ ꯄꯥꯝꯕꯗꯒꯤ ꯋꯥꯔꯤ ꯏꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯕꯔꯥ ꯑꯁꯤꯗ ꯂꯩꯍꯟꯒꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯦ, ꯋꯥꯔꯤ ꯏꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯇꯣꯞ ꯑꯗꯨ ꯑꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯥꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯃꯥꯅ ꯕꯤꯜꯗꯤꯡ ꯑꯁꯤꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯋꯥꯐꯝ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯍꯥꯏꯗꯣꯛꯂꯝꯗꯦ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯊꯝꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯕꯔꯥ ꯁꯥꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯩꯁꯥ ꯄꯥꯝꯕꯒꯤꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯑꯣꯏꯔꯦ, ꯋꯥꯔꯤ ꯏꯕ ꯅꯨꯄꯥ ꯑꯗꯨ ꯏꯁꯤꯡ ꯊꯛꯅꯕ ꯍꯥꯏꯗꯨꯅ ꯂꯧꯕ ꯆꯠꯄꯗ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨꯁꯨ ꯃꯊꯛꯇꯒꯤ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯆꯠꯈꯤꯕ ꯃꯥꯅ ꯎꯔꯝꯃꯤ꯫ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯔꯣꯝꯗ ꯑꯉꯥꯡ ꯈꯔꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯣꯡꯎꯞ ꯄꯤꯌꯔ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯣꯡꯒꯠꯇꯨꯅ ꯗꯁꯕꯤꯟ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯆꯨꯝꯕ ꯆꯪꯂꯝꯃꯤ꯫ ꯇꯨꯝꯕ ꯍꯧꯕꯒ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯉꯁꯥꯏ ꯃꯥꯅ ꯍꯨꯟꯗꯣꯛꯂꯝꯕ ꯈꯣꯡꯎꯞ ꯑꯗꯨ ꯃꯥꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯥ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯃꯩꯅ ꯆꯥꯛꯂꯕ ꯑꯉꯥꯡ ꯈꯔ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯑꯉꯥꯡꯁꯤꯡꯅ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯁꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯋꯥꯔꯤ ꯏꯕ ꯅꯨꯄꯥ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤ ꯁꯤꯟꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ꯫ ꯖꯤꯀꯣꯒ ꯑꯍꯜꯗꯨꯒ ꯑꯃꯨꯛ ꯎꯠꯂꯛꯂꯦ꯫ ꯖꯤꯀꯣꯁꯨ ꯇꯁꯦꯡꯅ ꯑꯀꯤꯕꯒꯤ ꯋꯥꯔꯤ ꯊꯤꯔꯤꯕ ꯃꯤ ꯑꯃꯅꯤ꯫ ꯃꯔꯝꯗꯤ ꯃꯥꯁꯨ ꯋꯥꯔꯤ ꯏꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯍꯜ ꯑꯁꯤꯅ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯐꯥꯔꯃꯥꯁꯤ ꯐꯝꯕ ꯅꯨꯄꯤ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯌꯨꯝ ꯄꯥꯜꯂꯦ, ꯅꯨꯄꯤ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯁꯥꯎꯅꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯊꯪꯅ ꯊꯣꯝꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯃꯇꯝꯈꯔ ꯂꯩꯒꯦ, ꯌꯨꯝꯗ ꯈꯠꯅꯕ ꯊꯣꯛꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯍꯥꯏꯕ ꯋꯥꯁꯤꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯐꯥꯔꯃꯥꯁꯤ ꯐꯝꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯅꯣꯡꯃ ꯕꯖꯥꯔꯗ ꯆꯠꯇꯨꯅ ꯕꯖꯥꯔ ꯃꯅꯨꯡꯗ ꯈꯤꯟꯕ ꯇꯤꯚꯤ ꯑꯃꯗꯒꯤ ꯆꯦꯅꯦꯜꯗ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯃꯕꯨ ꯍꯥꯠꯇꯣꯛꯂꯝꯂꯦ ꯑꯗꯨꯒ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯅ ꯌꯥꯎꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯗ ꯐꯣꯇꯣ ꯑꯃ ꯎꯠꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯗꯤ ꯈꯪꯂꯦ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯥꯅ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯥꯅ ꯌꯨꯝꯗ ꯌꯧꯔꯛꯄꯗ ꯁꯥꯋꯔ ꯇꯥꯐꯝ ꯏꯔꯨꯖꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯏꯔꯨꯖꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯊꯣꯡ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯈꯤ꯫ ꯃꯁꯤꯗ ꯃꯥꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ꯫ ꯃꯅꯨꯡꯗ ꯏꯔꯨꯖꯔꯤꯕ ꯑꯁꯤꯅ ꯀꯅꯥ ꯑꯗꯨꯒ ꯃꯄꯥꯟꯗ ꯀꯧꯔꯤꯕ ꯑꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯁꯤꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯅꯨꯡꯗ ꯅꯪꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯁꯥꯋꯔ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯑꯃꯒ ꯅꯨꯡꯊꯪꯅ ꯊꯣꯝꯗꯨꯅ ꯍꯥꯠꯄꯒꯤ ꯁꯛꯇꯝ ꯑꯃ ꯃꯈꯣꯏ ꯑꯅꯤꯗ ꯎꯍꯜꯂꯝꯃꯤ꯫
ꯑꯗꯨꯒ ꯊꯋꯥꯏ ꯐꯠꯇꯕ ꯊꯣꯛꯂꯛꯇꯨꯅ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯗ ꯂꯥꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯗꯛꯇ ꯂꯣꯏꯁꯤꯜ ꯊꯣꯛꯂꯛꯂꯤꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯁꯛꯇꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛꯀ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯍꯜ ꯑꯁꯤꯅ ꯖꯤꯀꯣꯗ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯤꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯉꯁꯥꯏ ꯕꯔꯥ ꯁꯥꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯥꯅ ꯃꯀꯣꯛ ꯆꯥꯛꯏ ꯍꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨ ꯃꯥꯅ ꯆꯥꯛ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨꯗꯤ ꯃꯤ ꯅꯠꯇꯦ, ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯈꯟꯗꯨꯅ ꯊꯝꯂꯤꯕ ꯗꯣꯜ ꯑꯗꯨꯒꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯤꯅ ꯌꯦꯠꯁꯤꯟꯗꯨꯅ ꯖꯒꯥ ꯑꯃꯗ ꯊꯝꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯦ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤꯉꯩꯗ ꯀꯣꯜꯂꯤꯛ ꯆꯥꯝꯐꯝ ꯑꯗꯣꯝꯗ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯣꯠꯂꯝꯃꯤ, ꯑꯗꯨꯒ ꯏꯁꯨ ꯌꯥꯎꯅ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯗ ꯃꯥꯅ ꯃꯨꯊꯠꯂꯝꯂꯒ ꯊꯣꯔꯛꯄꯗꯗꯤ ꯃꯥꯒꯤ ꯆꯥꯛ ꯆꯥꯐꯝꯗ ꯍꯦꯛ ꯍꯦꯛ ꯂꯩꯕ ꯗꯣꯜ ꯑꯗꯨꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯣꯜꯂꯤꯛ ꯆꯥꯝꯐꯝ ꯑꯗꯨꯗ ꯃꯤ ꯑꯁꯤꯕ ꯑꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯎꯈꯠꯂꯛꯄ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯣꯜ ꯑꯗꯨꯒ ꯃꯥꯒ ꯆꯥꯛ ꯆꯥꯐꯝ ꯑꯗꯨꯗ ꯎꯠꯂꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯗꯣꯜ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯁꯠ ꯂꯥꯎꯅ ꯄꯥꯏꯊꯣꯔꯛꯈꯤ꯫ ꯀꯤꯃꯟꯕꯗꯒꯤ ꯃꯥꯅ ꯊꯣꯡ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤ ꯀꯤꯕꯗꯒꯤ ꯎꯄꯨ ꯃꯆꯥ ꯑꯃꯗ ꯂꯣꯠꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯉꯁꯥꯏꯒꯤ ꯗꯣꯜ ꯑꯗꯨ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯏ꯫ ꯑꯍꯜ ꯑꯁꯤꯅ ꯋꯥꯔꯤ ꯑꯍꯨꯝꯁꯨꯕ ꯑꯁꯤ ꯂꯤꯔꯕ ꯃꯇꯨꯡꯗ ꯖꯤꯀꯣ ꯑꯁꯤ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯕꯔꯥ ꯁꯥꯟꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯔꯥ ꯁꯥꯟꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯌꯥꯎꯔꯝꯗ꯭ꯔꯦ, ꯑꯃꯗꯤ ꯉꯧꯇ꯭ꯔꯪ ꯐꯩꯗꯪ ꯇꯧꯔꯦ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯆꯤꯟꯗ ꯆꯔꯁ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯁꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯖꯤꯀꯣꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯖꯤꯀꯣꯅ ꯋꯥꯔꯤ ꯑꯍꯨꯝ ꯑꯁꯤ ꯄꯨꯗꯨꯅ ꯑꯀꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯐꯣꯡꯅꯕ ꯃꯥꯒꯤ ꯋꯥꯔꯤ ꯐꯣꯡꯐꯝ ꯑꯗꯨꯒꯤ ꯕꯣꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯕꯣꯁꯅ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯐꯖꯔꯦ, ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯃꯌꯥꯝꯗ ꯍꯤꯠ ꯆꯠꯍꯟꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯃꯇꯪꯒ ꯊꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯤꯀꯣ ꯑꯁꯤ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯍꯜ ꯑꯁꯤꯒ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯍꯜ ꯑꯁꯤꯗ ꯋꯥꯔꯤ ꯑꯃꯇꯪꯒ ꯂꯤꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯖꯤꯀꯣꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯍꯜ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯔꯝꯃꯤ꯫ ꯖꯤꯀꯣꯅ ꯇꯦꯞ ꯔꯦꯀꯣꯔꯗꯔ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯔꯣꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯔꯦꯀꯣꯔꯗ ꯇꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯁꯤꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯥꯇ꯭ꯔ ꯈꯔꯁꯨ ꯂꯥꯏꯔꯤꯛ ꯇꯝꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯔꯨꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯔꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯔꯨꯝ ꯑꯁꯤꯗ ꯍꯥꯟꯅ ꯅꯨꯄꯥ ꯑꯃꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯒ ꯀꯣꯟꯅ ꯃꯃꯥꯟꯅꯕ ꯑꯁꯤꯁꯨ ꯂꯥꯛꯄꯅꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯐꯨꯔꯤ ꯌꯥꯝꯅ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯦꯡꯕꯗ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯣꯠꯂꯝꯃꯤ, ꯑꯃꯗꯤ ꯃꯥꯅ ꯆꯥꯕ ꯄꯣꯠ ꯑꯆꯥ ꯑꯊꯛ ꯄꯨꯝꯕ ꯑꯄꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯄꯨꯝꯗꯕ ꯑꯃꯒꯨꯝ ꯆꯥꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕꯗ ꯃꯃꯥꯟꯅꯕ ꯑꯁꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯁꯨ ꯍꯩꯅꯔꯝꯗꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯁꯤꯅ ꯀꯥ ꯑꯗꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯐ꯭ꯔꯤꯖ ꯑꯗꯨꯁꯨ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯄꯨꯝꯕ ꯆꯥꯕ ꯌꯥꯗꯕ ꯄꯣꯠ ꯃꯌꯥꯝꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯝ ꯆꯪꯂꯛꯄꯗ ꯌꯥꯝꯅ ꯃꯣꯠꯄ ꯀꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯐꯛꯂꯥꯡꯗ ꯌꯥꯝꯅ ꯃꯣꯠꯄ ꯐꯣꯇꯣ ꯑꯃ ꯁꯨꯖꯥ ꯀꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯥꯅ ꯊꯦꯡꯅꯔꯝꯃꯤ, ꯃꯗꯨꯕꯨ ꯃꯥꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯍꯧꯖꯤꯛ ꯍꯜꯂꯛꯂꯦ꯫ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯥ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯁꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯟꯅꯕ ꯑꯁꯤꯁꯨ ꯀꯤꯗꯨꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯅ ꯄꯣꯠ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯑꯃ ꯅꯝꯂꯛꯏ꯫ ꯌꯦꯡꯉꯨꯕꯗ ꯍꯥꯟꯅꯒꯨꯝ ꯀꯥ ꯑꯗꯨ ꯂꯣꯏꯅ ꯃꯣꯠꯂꯝꯃꯤ, ꯑꯗꯨꯒ ꯕ꯭ꯂꯦꯛ ꯃꯥꯛꯁ ꯑꯃꯁꯨ ꯎꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯈꯨꯗꯛꯇ ꯕ꯭ꯂꯦꯛ ꯃꯥꯛꯁ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯀꯨꯞꯁꯤꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯅꯨꯄꯥ ꯑꯁꯤ ꯑꯁꯤꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯈꯨꯗꯛꯇ ꯃꯃꯥꯟꯅꯕ ꯑꯁꯤꯁꯨ ꯉꯁꯥꯏ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯐꯣꯇೋ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯁꯤ ꯆꯪꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯉꯥꯁꯨꯕ ꯋꯥꯔꯤ ꯑꯣꯏꯅ ꯑꯃꯨꯛ ꯂꯤꯔꯛꯏ꯫ ꯔꯨꯝ ꯅꯝꯕꯔ 1505ꯇ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯖꯤꯀꯣ ꯑꯁꯤ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯏ ꯑꯃꯗꯤ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯌꯥꯎꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯐꯣꯟ ꯄꯥꯏꯕ ꯑꯗꯨꯗ ꯖꯤꯀꯣꯒꯤ ꯁꯥꯎꯟड ꯔꯦꯀꯣꯔꯗꯤꯡ ꯇꯧꯅꯕ ꯇꯦꯞ ꯑꯗꯨꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ, ꯃꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯖꯤꯀꯣ ꯑꯁꯤ ꯑꯋꯥꯕ ꯇꯥꯔꯅꯤ ꯍꯥꯏꯕꯁꯤ ꯆꯤꯡꯅꯔꯝꯃꯤ꯫ ꯄꯟꯊꯕ ꯇꯧꯗꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯖꯤꯀꯣ ꯑꯁꯤꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫
Ngasaidagi mangonda wari liriba nupa aduda mangonda thokiba wari oina lirami. Building asida masu lut tawba oina mamanaba amaga laglami. Makhoina ka aduda changlakpada asiba hakchang ama thingnarami. Asiba hakchang adugi makhong nama kakkibagi mami amasu tarami. Amadi khongji amana phajinduna thambagi mami amasu uli. Asiba nupa adugi mayadagi somachei ama lokthokuna upu macha adu hangdoklubada paisa ngakta yawba thingnarami. Mamanaba adudi kibadagi mafam asidagi thuna chatlasi haina hairami. Amadi paisa adu khara paiduna car adomda laglami. Mamanaba manager adudi mathakta lehobani. Adubu mana lakpada car aduda oina yauduna lerami. Aduga manager aduna hanglai. Nang karigumba khara kauramba mali yengera hairaga ngasaigi asiba hakchang adugi makhongda tawbagum kakkibagi mami amadu tarami. Aduga but aduna mamanaba adubu hatoglami. Somdana Jikogi tunglomda ngasaigi asiba hakchang adu thoklaklami. Jiko asi kimanbadagi upu macha amada lotlami. Thawai asina tawriba asi mising asi phazilaga konada hatlaga thawai asina amu building asida tamnabani. Asumna Jiko asi hatoglami. Tanja aduda Jikogi mamanabi adu yaurakle. Jiko asi ka adudagi tholai. Adubu magi mamit adu musin muba adu mamanabi nupi aduna uba fanglami. Amadi Jiko natte haibasi nupi asina khange. Jikogi mamit asi hena musinduna film asi close tawi. Mathangi movie asidi mayamna apangba khanbiramu. Mayamna pammi haiduna khanbirakpa movie adu explain tawba ngamnaba hotnajage.